Online Manipuri Numidangi Pau Mi Ing Tabiriba Pumnamak Puthoi Laishramna Khurumjari Ahanbada Maroiba Pau Ambulance Sizinaduna Attack Chatharak Pasingi Mathakta Kudakta Lengang Action Loduna Miamgi Thazaba Manghaloi Kokomi Attack Chathakiba Mioi Kangbu Amana registration number Utpa ambulance gari amagi manungda tongduna social media gi khuthangda masana masak takchariba mioi state lengana khudakta makhoigi mathakta action lawdrabadi lengakta miyamna thamliba thazaba manglakani mama hatkiba amadi macha soan kiba thogdo asigi matangda lengangna kanma thabak lokhotkadabani haina coordination committee on Manipur integrity Kokomina hairi Kokomina thadorok pacherol amana hai Imphal West ki kautukta ngarang khulai paiba immigrant Kukisingna essential emergency service sasinna ambulance amada laglaga mitai khul kautukta changsilaktuna attack chathaduna chahi 38 suraba mama bu halaga machanupi na soan ki amadi atai bilas volunteer mapansu aso apan nangan ki army gi khwaidagi chawba kem ama leriba leima khongdagi ambulance adu lakhibani haina confirm tawre Mioi bagi seba tawbada sizinariba gari amabu kuki narco terrorist singna aranba mongda sizinaduna mihan mipun chathakibasi mioi bagi chatna lon chatna te khwaidagi hena thamoi soglibadi social media gi khuthangda thadorokpa video footage adugi background da leiba nupi amana mama halaga pikliba machabu soan kiba thawdo adubu apenba amadi harawba phongdokhiba aduni laibak thiba thawdo adu thoktrenge gi mangoinana kuki inpina thadораkiba press release adumakna draft adu thawdo adugi mamangda ibani amadi chathariba attack adu mangjongna Thorang Tauraga Chathabani Haiba Mayek Sengbaga Loinana Aranba Wafam Sing Sandokpada Kuki Inpina Choba Thodang Lauri Haiba Mayek Sengle National Amadi local media Karada Kuki Inpigi Wafam Hana Fongdo Luraba Matung Achumba Thodo Aduga Wafam Kanglaklaba Matung da Semdoraki Masimana Kuki Inpigi Oida Padaba Adu Hena Mayek Sengale Haidi Manipur Police ki Maikai Degi Kautukta Tharakiba Ekte Aduda Kuki militant singna apaba makhagi drone sing season nei haina Mayek Sengna Fongdoki Masigi Matung National Media Singna Makoina hana reporting toramba amadi miyamda chamamnaba yaba wafam singdu handoklaga amuk hana thodo asigi asengba reporting tawki asigumba oida padaba tawdaba kangbu asina thadorokpa press releasing fongdringai mamangda checksinna check tawba mathau tai haina su Kokomina fongdoragli kuki inpina sigumba aranba wafam sing thandokpasi handaki asina ahanba natte mamangda su moirang treaty of brotherhood Bhutan di Mitai and Kuki Haiduna Puwaribo Semdok Sadok Wafam Sing Fongdok Palaikre Adobo Royal Chronicle gi matung inna hariba asi treaty aman natte boundary ngak sena baning thongna chumna yathang pikibani haina mayek sengna leidi ngarangi thodo aduga mari lenana social media da thadораkiba video footage aduda makoina Kuki volunteer ni haijaba mioi sing aduna ambulance manung da harau tayamba fongdokpa amadi nupi amanasu acha athak charduna mama halaga machanupi soan kiba thawdo aduda harawba fongdokiba adu Kuki inpinasu uzaramgani amadi asengba karino haiba mayek sengna khanglamgani pumnama si khangna chumba losinaba Kuki inpina honari haiba miyamna mayek sengna khangi hairi chero asina makha tarduna ambulance manungda tongduna haraw tayamna masana masak taksakhiba amadi mama hatpa amadi macha soan kiba thawdo asida chenariba mioi sing state engana mokhogi mathakta khudakta action lawgadabani karigumba action lawdaba tarabadi miyamna lengakta thamlamba thajaba si manglakani haina su fongdoragli makha tarakpa update Manipur thokli balan asi law and order gi issue khakna trade national security da threat lakle oibobi miyam gi punsi amadi lanthum ngak pangamdaba lengak asi leiribra haibasi asobo wahangni Manipur thokli basi law and order gi issue khakna trade national security da threat lakle fibam asi yauraba fawba center na yengduna leiriba kariginu haina hana gi chief minister Okram Ibobina fongdokre congress baban dang asi opposition India bloc Manipur na sinduna pangthokiba pawgi mifam amada CLP leader O Ibobina fongdokibada Manipur thokli basi law and order gi issue ni haina lambani adubu warfare gi anauba technology fawwa sizinaduna drone attack torokliba asina national security da threat lakle democratic elected lenga amana miyamgi punsi amadi lanthum ngak pa haibasi lofom thokpa thodangni adubu miyamgi punsi amadi lanthum ngak pa ngamdriba state lenga asi leiribra natraga leitrabra haibasi asobo wahang ama oire state sagi fibam nongmo gi sokse lagli drone sizinaduna thadaning ba mafam amada hekta bomb thadaragliba asina di governor gi Raj Bhavan amadi chief minister banglo fawba safe oiribra haibasi su asobo wahang ama oire fibam asi yauraba fawba prime minister Narendra Modi na luchengba BJP lenga na tumina yengduna ngasi su leiriba karigino aikhoi masel hanaduna angambana palasu no haibagi matagum leiribra opposition India bloc na Manipur president Lul
lakpada support taude chingkhong chingya da leibasing asisu mafam khangdana koichen cheli Manipur bu India gi saruk ama oina lawrabadi national security da akiba pirakliba asi center amadi state lengang na lokhopam thokpa thabak lokhalu haibani hainasu mangna makha tana phongdoki amarom da pawgi mifam adu saruk yarduna India block Manipur gi mihut CPI gi luchingba L Sotin Kumar na phongdokhibada lamdam segi naharol singna khutta khulai paiduna lantheng narakliba asi India lengang na thoan bani Russia amadi Ukraine war da season naba drone phawbo season aduna ngasi di bom gi lan chatharagle Manipur gi lan asi araiba khak oiroi dauri ngarang thokiba tamthiraba thodo aduda central force singna khut handaduna action lawkhidaba aduna India lengang na narco terrorist singi maikai da lepi haiba mayek sengna takle BJP lenga asina loishin ge hairabadi Manipur gi irang asi loishin ba ngamba ngaktani Churchandpur amadi more de gi lanjelakli ba miyam asi matau karam na masagi mayum da lengang na halan ba ngamgadauri Manipur da thokli ba wathok lanthok singi thodang pumba Prime Minister Narendra Modi amadi Chief Minister M Biren na pugadabani Manipur apun ba gi saktam kaidana ba Indian block Manipur na matam chupada lepkani ngarang thokiba thodo adugi matangda state asigi governor da memorandum ama supisin kiba leire haiki khatarpa update Maunaha amada atamna na target tawduna hatkiba Kuki terrorist singi mathakta akanba offensive chathagadabani MWF Ngarang September tang amagi nungthil pung anirom taba matamda Imphal West District ki manung chanba Lamsang Police Station na konba Bethel chingthaktagi Kuki terrorist singna phayeng umang lekai dagi angom surbala kuntraga mathoi kaubi nupi ama mapam lamdam kautukta chahi taraga mathoi da ngai ribi macha nupi ga lakpada nupi ni haiba khangna atamna na target tawduna hatkiba duga chahi nauribi macha nupi amabu soan khibagi thaudo asi Manipur Women Federation MWF na thamoi sokna nungai taba fawi haina MWF ki General Secretary P Demona na thokpa Gerald amana hairi Gerald asin hai thawong asi sanga na chatkadabali chani leba amaga atopa leba amaga lan tawnabada sijinnaba khulaising amadi drone attack tawduna nongthaktagi bom thadaduna state force aso apan nanghanduna India gi international security da chawna singnaраglaba phawbada Union Home Ministry na Kuki terrorist singi mathakta khudakta akanba offensive chathadriba sigi oiba nungi oiba wan thok karino ngarangi thawdo asida miyamna chingnari badi Assam Rifles amadi atai Central Force singna leiriba maikai dagi matau karamna mitei khul kautukta leiriba mitei gi yum singda drone sijinnaduna bom thadaba ngamhalibano haibasi chingna ningai oi Indian Army singna Kuki singda tongsinduna asiguma terrorism gi thawong sing asi chathaduna chahili sing kayagi civilization Leijaraklaba mitei singi pangal sontha hannaba hotnarabra haibagi jingnaba ama miyamda chawna fawale hairi nupi angang amadi micha miyamgi punsi lanthum ngangnaba loinana Manipur gi apunbagi saktam kaidanaba terrorist singi thawong kaya chathariba Kuki terrorist singi thakta India lengangna akanba offensive chathadabani hairi loinana yamna afaba makhagi khusu khulai amadi drone da RPG haftuna nongthaktagi bongi lan chatharakpadagi soklaba paumi amadi state forcing athubada fagalakna batai bangsemba mapugi mafamdasu sauni jari hairi tarpa update ta Manipur thokriba lan Kuki militant Kuki narco terrorist singna thokanbani haibadu India lengakta mayek sengna khangangadabani maheshwar lebaki phamnaiba lengak pairiba singna irang asi Kuki illegal immigrant Kuki narco terrorist na haurakhiba irang ni haina phongna haiba ngamdabana ngasigi tha 15 helaklaba Manipur gi irang asi loishindabani haina RPI Athwalegi National Secretary Maheshwar Thaunawjamna haikre wafam asi ngarang dagi nauna haurakhiba irang asigi matangda Kaisampata leiba party sigi office ta pangthokiba pawgi mifamda mangna haikhibani mifam atuda Maheshwar Thaunawjamna makhata na hai me 3 dagi peace rally gi mingda Kuki singna afaba khulai pairaga maitei singda landarakpadagi haurakhiba irang ni haiba asi miyamna loina khangnaraba wafam amani masida sunatana Kuki khulai paiba singna leptana landaraktuna ngasi fawo lan tawriba asisu mipum khudingmangna khangnari matam khara lepluraba matung ngarangsu Kuki militant singna drone sizinaduna kautukta bom thadaduna lan taruklaba nupi ama hatkiba paumi yauna miyoi manga asopan nanghankiba asisu miyamna khangi adubu laibak thibadi ngasigi lengak amadi luchingbasing asidi masi pumnamaksi khangdaba oina tawre lanasi Loishinbiu lan asi khulai paiba Kuki militant Kuki narco terrorist singna chatharakpa thawong ni haina miyamna local media singda lauduna su luchingba oiriba lengak pairiba singna point tawduna haidabana ngasigi irang asi loishindabani haiki mangna hai luchingba amana assembly floor da haikiba wa asi document tawduna leigedaba wani loinana makhoina hairaba matamda India lengakna tagadabani aduga asengba achumba oiriba wafam asi makhoina haidana na thaiduna amadi nakoina na haiduna leiriba asina India lengakna thokliba irang asi furup anigi marakta thokpa irang oina lawbana irang asigi warisin puraktabani haina lawi aduna lengak pairiba amadi lamdam sigi luchingba singna irang asi Kuki militant Kuki narco terrorist singna thokanbani haibasi India lengak yongnaba mayek sengna khanganbiu haina makha taki